ꯃꯥꯡꯗ ꯎꯔꯤꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯁꯤ ꯍꯧꯖꯤꯛ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯟ ꯑꯃꯁꯨꯡ USAꯒꯤ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁꯇ ꯊꯝꯂꯛꯂꯤꯕ ꯑꯆꯤꯡꯕ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯆꯠꯂꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ IRGCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛꯇ ꯀꯥꯏꯔꯕ ꯊꯥꯏꯂꯦꯟꯒꯤ ꯑꯣꯏꯕ ꯀꯦꯔꯤꯌꯔ ꯚꯦꯁꯦꯜ ꯑꯃꯈꯛꯅꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯁꯦꯁꯐꯥꯌꯔ ꯑꯃꯨꯛ ꯂꯥꯎꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕ US ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯣꯏꯗꯧꯔꯤ꯫ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯐꯥꯎꯕ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯟꯅ ꯀꯟꯁꯤꯟꯅꯕꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡ ꯍꯣꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ, ꯅꯦꯚꯤꯅꯆꯤꯡꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜꯁꯤꯡ ꯂꯣꯏꯅꯃꯛ ꯃꯊꯧ ꯇꯧꯕ ꯉꯝꯗ꯭ꯔꯦ, ꯑꯌꯥꯝꯕ ꯁꯔꯨꯛ ꯀꯥꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒꯅꯤ꯫ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯥꯏꯊꯤꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯂꯥꯟꯖꯥꯎ ꯊꯣꯛꯇꯨꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯑꯃ꯫ ꯍꯥꯏꯔꯤꯕ ꯑꯣꯞꯁꯟ ꯑꯅꯤꯁꯤ ꯅꯠꯇꯅ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯈꯟꯖꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯁꯨꯕ ꯑꯣꯞꯁꯟ ꯑꯁꯤ ꯈꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ USA ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯚꯦꯜ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯤꯕ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯊꯝꯂꯤꯕ ꯑꯊꯤꯡꯕ ꯑꯁꯤꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯛꯄ USAꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟꯒꯤ ꯑꯣꯏꯕ ꯂꯣꯀꯦꯁꯟ ꯑꯁꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁꯀꯤ ꯃꯅꯥꯛ ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯂꯣꯀꯦꯁꯟ ꯑꯁꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯎꯠꯊꯣꯔꯛꯂꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯁꯕꯃꯦꯔꯤꯟ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯂꯣꯠꯇꯨꯅ ꯌꯦꯡꯅꯕꯗꯒꯤ ꯎꯍꯟꯗꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯐꯝ ꯃꯔꯛ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯎꯠꯂꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯏꯔꯥꯟꯕꯨ ꯃꯄꯨꯡ ꯐꯥꯅ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ USꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯄꯨꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯗꯨ ꯎꯠꯇꯨꯅ ꯏꯔꯥꯟꯕꯨ ꯀꯤꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯍꯟꯗꯣꯛꯄꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯇꯥꯗ꯭ꯔꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯂꯥꯟꯐꯝ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅꯗꯕ ꯇꯥꯔꯒꯁꯨ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯨꯟꯅꯕꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯄ ꯂꯩꯇꯦ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯑꯃꯈꯛꯇꯅ ꯍꯧꯖꯤꯛ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯔꯤꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄ ꯈꯛꯇ ꯅꯠꯇꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁ ꯑꯁꯤ ꯃꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯍꯧꯕꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯒꯅꯤ, ꯃꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯣꯄꯟꯂꯤ ꯑꯦꯛꯁꯦꯞ ꯇꯧꯗꯨꯅ ꯃꯁꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯣꯜ ꯁꯤꯁꯇꯦꯝ ꯑꯃ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯗꯨꯅ ꯁꯦꯜ ꯈꯣꯝꯒꯠꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯍꯧꯔꯕꯅꯤ꯫ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁ ꯐꯥꯎꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯁꯦꯟꯐꯝ ꯈꯔ ꯄꯤꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯊꯑꯣꯏꯗꯅ ꯆꯪꯁꯤꯜꯂꯨꯕ ꯊꯥꯏꯂꯦꯟꯒꯤ ꯑꯣꯏꯕ ꯖꯍꯥꯖ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯊꯈꯤꯕꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯁꯣ ꯇꯧꯕ ꯑꯃꯁꯨꯡ ꯏꯔꯥꯟꯗ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯔꯛꯂꯤꯉꯩꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯗꯨꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁꯀꯤ ꯑꯊꯦꯟꯕ ꯏꯁꯤꯡꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯕꯃꯦꯔꯤꯟ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯄꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯞꯅ ꯇꯞꯅ ꯔꯤꯂꯤꯖ ꯇꯧꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯕꯃꯦꯔꯤꯟ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯂꯤꯕ ꯑꯁꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯊꯦꯟꯕ ꯏꯁꯤꯡꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ, ꯌꯥꯝꯅ ꯁ꯭ꯄꯤꯗ ꯌꯥꯡꯕ ꯑꯄꯤꯛꯄ ꯃꯈꯜꯒꯤ ꯑꯣꯏꯕ ꯁꯕꯃꯦꯔꯤꯟꯁꯤꯡ ꯑꯣꯏꯕꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯁꯕꯃꯦꯔꯤꯟ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯥꯛꯄꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯤꯡꯖꯤꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯖꯤꯜꯂꯛꯂꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯀꯦꯄꯦꯕꯜ ꯁꯕꯃꯦꯔꯤꯟ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯅ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯕ ꯉꯝꯕ, ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯇꯣꯔꯄꯤꯗꯣ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃ ꯂꯣꯟꯆ ꯇꯧꯕ ꯉꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯏꯔꯣꯜꯅꯨꯡꯗꯕꯨ ꯆꯪꯈꯤꯕ ꯇꯥꯔꯒꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯑꯣꯏꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯕ ꯉꯝꯕ ꯁꯕꯃꯦꯔꯤꯟ ꯑꯃ ꯑꯣꯏꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅꯗꯤ ꯇꯝꯊꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁꯀꯤ ꯑꯊꯦꯟꯕ ꯏꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔ ꯍꯦꯛ ꯂꯥꯞꯊꯣꯛꯄ ꯇꯥꯔꯒꯗꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯩꯊꯦꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯛꯄꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯖ ꯑꯗꯨꯗ ꯌꯧꯕ ꯍꯧꯔꯛꯂꯦ꯫ ꯏꯟꯗꯤꯌꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯥꯛꯀꯗꯧꯔꯤ, ꯃꯗꯨꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯁꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯈ꯭ꯔꯦ꯫ ꯄꯥꯎꯖꯦꯜ ꯑꯗꯨ ꯍꯦꯛ ꯄꯤꯈꯤꯕꯒ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯅꯆꯤꯡꯕ ꯑꯁꯤ ꯅꯣꯡꯃꯗ ꯑꯃꯨꯛꯇꯗ ꯂꯨꯄꯥ 3ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯇꯨꯅ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯃꯃꯜ ꯇꯥꯡꯈꯠꯂꯛꯄꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯂꯩꯔꯤ꯫
ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯕꯂꯞꯃꯦꯟ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁ ꯑꯁꯤꯕꯨ ꯐꯥꯎꯗꯨꯅ ꯂꯥꯛꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦꯒ ꯊꯦꯠꯄ ꯏꯟꯗꯤꯌꯟ ꯐ꯭ꯂꯦꯒ ꯖꯍꯥꯖ ꯑꯃ ꯀꯥꯔꯒꯣ ꯁꯤꯞ ꯑꯃ ꯀꯥꯞꯊꯈꯤꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯣꯃꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯅꯥꯛ ꯅꯛꯄ ꯃꯐꯝ ꯑꯃꯈꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯁꯤ ꯑꯅꯥꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯇꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯖꯍꯥꯖ ꯑꯁꯤꯗ ꯇꯣꯡꯂꯛꯈꯤꯕ ꯃꯤꯑꯣꯏ 13 ꯑꯗꯨꯗꯤ ꯑꯣꯃꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯜꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯗ ꯈꯨꯠꯁꯤꯟꯅꯔꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯂꯩꯔꯤ꯫ ꯍꯥꯖꯤ ꯑꯂꯤ ꯍꯥꯏꯔꯤꯕ ꯁꯣꯃꯥꯂꯤꯌꯥꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯨꯝꯕꯥꯏ ꯇꯝꯅ ꯂꯥꯛꯈꯤꯕ ꯖꯍꯥꯖ ꯑꯁꯤ ꯀꯥꯞꯊꯔꯕ ꯃꯇꯨꯡꯗ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯀ꯭ꯔꯨꯁꯤꯡꯕꯨ ꯑꯣꯃꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯚꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯖꯍꯥꯖ ꯑꯁꯤꯗ ꯑꯟꯑꯥꯏꯗꯦꯟꯇꯤꯐꯥꯏꯗ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯅꯠꯇ꯭ꯔꯒꯅ ꯃꯤꯁꯥꯏꯜ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯈꯨꯠꯂꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯁꯤꯗꯤ ꯆꯞ ꯆꯥꯅ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯃꯠꯇꯒꯤ ꯃꯃꯤꯡ ꯄꯟꯗꯅ ꯆꯠꯊꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯑꯟꯑꯦꯛꯁꯦꯞꯇꯦꯕꯜ ꯑꯣꯏꯕ ꯌꯥꯕ ꯉꯝꯂꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯁꯨꯡ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯀꯃꯔꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯚꯦꯁꯦꯜꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯚꯤꯒꯦꯁꯟꯒꯤ ꯑꯣꯏꯕ ꯐ꯭रीꯗꯝ ꯑꯣꯐ ꯅꯦꯚꯤꯒꯦꯁꯟ ꯑꯁꯤꯗ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡ ꯑꯁꯤꯕꯨ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯁꯤꯕꯨ ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯅ ꯆꯠꯊꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯖꯗꯕ ꯇꯥꯔꯒꯁꯨ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯈ꯭ꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ IRGCꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯌꯦꯛꯈꯤꯕ ꯃꯦꯞ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯣꯏꯕꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯃꯁꯨꯡ UAEꯅ ꯍꯥꯏꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤꯗ ꯗꯥꯏꯔꯦꯛꯠꯂꯤ ꯌꯥꯎꯁꯤꯟꯗꯨꯅ ꯏꯔꯥꯟꯗ ꯑꯦꯇꯦꯛ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯀꯌꯥ ꯑꯃ ꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯏꯅ ꯕ꯭ꯔꯤꯛꯁꯀꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜ ꯑꯃꯁꯨꯡ USA ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯁꯤꯟꯗꯨꯅ ꯀꯣꯚꯔꯠ ꯑꯣꯄꯔꯦꯁꯟ ꯑꯣꯏꯅ UAE ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯏꯜꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕꯗ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯁꯤ ꯃꯦꯗꯤꯌꯥ ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯩꯔꯤꯕꯅ ꯂꯥꯟꯐꯝ ꯑꯁꯤ ꯍꯧꯖꯤꯛ US, ꯏꯖꯔꯦꯜ, ꯏꯔꯥꯟ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯒꯜꯐ ꯅꯦꯁꯟꯁꯤꯡ ꯑꯁꯤ ꯌꯥꯎꯁꯤꯜꯂꯛꯄꯅ ꯂꯥꯟꯖꯥꯎ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤ꯫